ꯁꯣꯝꯗꯅ ꯇꯣꯡꯁꯥꯡꯅ ꯁꯝꯐꯥꯕꯤ ꯅꯨꯄꯥ ꯄꯤꯛꯇ꯭ꯔꯣ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯁꯨ ꯄꯥꯝꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯋꯦꯃꯤ ꯂꯛꯅꯁꯤꯔꯥ ꯇꯣꯔꯣꯅ ꯃꯤ ꯍꯥꯠꯄꯅꯦ ꯂꯥꯛꯏꯁꯦ ꯈꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯉꯥꯎꯕꯤ ꯑꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯄꯥꯈꯪ ꯃꯆꯥꯗꯤ ꯍꯥꯠꯇ꯭ꯔꯤꯌꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯠꯂꯁꯤꯔꯅꯦ ꯃꯤꯍꯨꯟꯒꯁꯦ ꯄꯨꯡꯆꯣꯡꯗ ꯆꯣꯡꯉꯤꯍꯦ ꯅꯪꯕꯨ ꯃꯤꯍꯨꯜꯒ ꯌꯥꯎꯕ꯭ꯔꯣ ꯚꯨꯠ ꯑꯩꯈꯣꯏꯗꯤ ꯃꯤꯍꯨꯜꯁꯨ ꯄꯥꯟꯗꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯁꯛꯁꯤꯡꯁꯦ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦ ꯇꯨꯡꯗ ꯌꯦꯡꯕꯗꯗꯤ ꯄꯦꯟꯗ꯭ꯔꯤ ꯑꯩ ꯊꯤꯔꯝꯃꯗꯤ ꯍꯥꯠꯇꯣꯛꯀꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯖꯦꯝꯁꯅ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯀꯅꯤ ꯍꯦꯟꯔꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯉꯔꯥꯡꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯖꯣꯅꯤꯅ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯅ ꯆꯥꯛ ꯄꯨꯔꯛꯏꯁꯤ ꯁꯥ ꯊꯣꯡꯂꯒ ꯆꯥꯕꯩꯔ ꯀꯩꯅꯣ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯂꯥꯕ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪꯅ ꯈꯪꯕ ꯅꯠꯇꯤꯌꯦ ꯖꯦꯝꯁꯅ ꯀꯨꯏꯔꯣꯏꯌꯦ ꯅꯣꯏ ꯑꯅꯤ ꯁꯨꯔꯤꯕꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯝꯁꯇꯨ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯇꯍꯥ ꯇꯍꯥ ꯆꯪꯈꯤꯔꯝꯃꯤ ꯖꯣꯅꯤꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯪꯂꯤꯁꯦ ꯆꯤꯡꯊꯛꯁꯤꯗ ꯀꯩ ꯂꯩꯒꯦ ꯁꯥ ꯐꯥꯗꯣꯏꯔꯥ ꯍꯦꯟꯔꯤ ꯌꯥꯝ ꯃꯥꯟꯅ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨꯗ ꯊꯝꯂꯒ ꯁꯨꯠ ꯇꯨꯃꯤꯟ ꯂꯩꯌꯣ ꯇꯥꯈꯤꯅꯤꯌꯦ ꯅꯪ ꯈꯪꯗ ꯇꯧꯔꯤꯅꯤ ꯍꯪꯉꯣꯏ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯥꯅ ꯑꯁꯤꯗ ꯆꯠꯂꯤꯁꯤꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯃꯗꯨꯁꯨ ꯃꯃꯤꯠ ꯏꯂꯪ ꯂꯪꯈꯩ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦꯅ ꯑꯩꯗꯤ ꯍꯦꯟꯔꯤ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯊꯔꯛꯏ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯗꯥꯏꯃꯟ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯕꯅꯦ ꯊꯥꯏꯅꯩ ꯃꯇꯝ ꯑꯃꯗ ꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯅꯅꯦ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯁꯦ ꯈꯣꯝꯒꯠꯂꯒꯅꯦ ꯄꯨꯔꯛꯑꯒ ꯃꯐꯝꯁꯤꯗ ꯀꯨꯝꯈꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯅꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯛ ꯊꯥꯕꯅꯦꯅ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯁꯅꯥ ꯈꯔ ꯄꯨꯔꯛꯄꯅꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤ ꯋꯥꯔꯤ ꯂꯤꯕꯗꯧꯅ ꯌꯥꯝ ꯃꯥꯟꯅ ꯂꯤꯔꯛꯏꯕꯅꯤ ꯖꯣꯅꯤꯗꯤ ꯇꯁꯦꯡꯅ ꯊꯥꯖꯔꯕꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯍꯤꯡꯆꯥꯕꯗꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥꯅꯦ ꯍꯤꯡꯉꯦ ꯑꯗꯨꯏꯅꯤ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯅꯨꯡꯇꯤꯒꯤ ꯍꯨꯜꯂꯤꯁꯦ ꯑꯣ ꯍꯤꯡꯆꯥꯕꯁꯨ ꯆꯥꯛ ꯆꯥꯕ ꯑꯣꯏꯔꯦ ꯉꯥꯏꯈꯣꯅꯦ ꯍꯤꯡꯆꯥꯕꯗꯨꯅ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥ ꯍꯩ ꯍꯪꯉꯣꯏ ꯂꯥꯕ ꯅꯪ ꯈꯪꯕ ꯅꯠꯇꯦꯃꯤ ꯃꯥꯒꯤ ꯃꯆꯥꯛ ꯊꯥꯏꯁꯤꯗꯤ ꯃꯥꯒꯤꯕꯨ ꯍꯦꯛ ꯆꯥꯛ ꯄꯨꯔꯛꯑꯕ ꯃꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯤꯗꯣ ꯍꯤꯡꯆꯥꯕꯅ ꯑꯗꯣ ꯖꯦꯝꯁꯇꯤ ꯁꯅꯥ ꯂꯨꯄꯥꯗꯨ ꯑꯝꯇ ꯂꯧꯗꯖꯥꯠꯂꯣ ꯍꯦꯟꯔꯤ ꯃꯆꯤꯟꯒꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯂꯧꯏ ꯀꯩꯗꯧ ꯂꯧꯔꯣꯏꯗꯣꯏꯅꯣ ꯃꯥꯅ ꯄꯨꯔꯛꯏꯕ ꯆꯥꯛꯁꯤꯡꯁꯦ ꯑꯁꯤꯒꯤ ꯆꯥꯡꯅꯤ ꯍꯤꯡꯆꯥꯕꯗꯨꯅ ꯁꯅꯥ ꯄꯤꯔꯛꯇꯣꯏꯁꯦ ꯃꯥꯅ ꯆꯥꯛ ꯃꯌꯥꯝ ꯄꯨꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯤꯔꯛꯅꯤ ꯖꯣꯅꯤꯅ ꯑꯦ ꯀꯩꯅꯣ ꯖꯦꯝꯁꯤꯗꯤ ꯌꯥꯝ ꯊꯤ ꯄꯪꯉꯤꯅꯦ ꯄꯨꯔꯥ ꯕꯨꯗꯨꯃꯦꯟꯅꯤꯅ ꯃꯥꯗꯤ ꯆꯥꯛꯇꯨꯝ ꯃꯆꯥ ꯑꯍꯨꯝꯈꯛ ꯄꯨꯔꯒ ꯂꯥꯛꯏꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯄꯨꯔꯛꯀꯦ ꯍꯥꯏꯗꯦꯃꯤ ꯃꯥꯅꯤ ꯄꯨꯔꯥ ꯑꯄꯪꯖꯥꯎ ꯕꯨꯗꯨꯃꯦꯟꯅꯤ ꯃꯥꯗꯤ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯃꯣꯏꯅ ꯍꯥꯏꯔꯛꯏꯔꯣ ꯀꯗꯥꯏꯗꯩ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯣꯟꯅ ꯈꯪꯕꯅꯤ ꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯣꯏ ꯃꯕꯨ ꯍꯟꯅꯨꯕꯤꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯗꯤ ꯄꯨꯔꯥ ꯂꯥꯏꯅꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗꯅꯦ ꯂꯣꯟꯅꯅꯦ ꯃꯥꯒꯤ ꯃꯃꯩꯗꯣ ꯆꯤꯡꯉꯣ ꯑꯗꯨꯒ ꯍꯪꯉꯣ ꯖꯣꯅꯤꯅ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯦꯟꯔꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯗꯣꯏꯅꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯁꯤꯗ ꯅꯠꯇꯦ ꯋꯥ ꯌꯥꯝ ꯂꯩꯗ ꯃꯈꯣꯏꯗ ꯆꯐꯨ ꯂꯩꯔꯤꯕ ꯊꯨꯝꯃꯣꯛꯀ ꯂꯩꯔꯤꯁꯤꯡꯗꯣ ꯀꯣꯟꯅ ꯍꯥꯏꯕꯤꯒꯦ ꯖꯣꯅꯤꯗꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦꯃꯤ ꯖꯦꯝꯁ ꯂꯥꯛꯑꯅꯤꯌꯦ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯍꯟꯈ꯭ꯔꯣꯅ ꯇꯥꯟꯊꯣꯔꯛꯑꯅꯤ ꯖꯣꯅꯤꯗꯨ ꯁꯥꯎꯅꯤꯡꯅ ꯅꯤꯄꯥ ꯖꯦꯝꯁꯤꯗꯤ ꯃꯕꯨꯛ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯈ꯭ꯔꯦ ꯅꯉꯣꯟꯗ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯍꯤꯡꯗ ꯂꯣꯟ ꯍꯧꯒꯠꯂꯒꯅꯦ ꯇꯣꯏꯂꯦꯠꯇ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯔꯤꯔ ꯀꯩꯅꯣꯝ ꯇꯧꯋꯤꯃꯤ ꯍꯦꯟꯔꯤꯗꯨ ꯃꯆꯤꯟꯒꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯃꯥꯅꯦ ꯌꯥꯝ ꯊꯤ ꯐꯠꯇꯕ ꯃꯤꯅꯤ ꯃꯥꯗꯤ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯆꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯎꯆꯤꯔ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯃꯤꯅ ꯈꯣꯡꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ ꯎꯆꯤ ꯃꯥꯟꯕ꯭ꯔꯣ ꯆꯤ ꯖꯣꯅꯤꯗꯨ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯔꯣꯟ ꯉꯥꯡꯉꯤ ꯍꯦꯟꯔꯤ ꯑꯀꯤꯕꯗꯨ ꯂꯣꯠꯂꯒ ꯃꯌꯥ ꯍꯤꯒꯠꯂꯒ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤꯅꯦ ꯑꯗꯨꯝ ꯉꯥꯡꯕꯅꯤ ꯍꯥꯏꯅꯔꯤꯉꯩꯗ ꯖꯦꯝꯁꯇꯨ ꯍꯥꯊꯨ ꯊꯣꯔꯛꯏ ꯑꯅꯤꯗꯨ
ꯃꯥ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯖꯦꯝꯁꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯊꯦꯡꯉꯦ꯫ ꯖꯣꯅꯤ ꯆꯠꯂꯤꯗꯨ ꯆꯨꯝꯅꯒ ꯆꯠꯇꯦ꯫ ꯃꯃꯤꯠꯇꯨ ꯐꯩꯅ ꯐꯩꯅ ꯖꯦꯝꯁꯅ ꯄꯥꯏꯔꯤꯕ ꯂꯥꯇꯣꯟ ꯃꯆꯥ ꯑꯃꯅ ꯀꯨꯞꯄꯒ ꯄꯥꯏꯔꯛꯏꯕ ꯆꯐꯨ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯦꯟꯔꯤꯗꯤ ꯀꯤꯃꯟꯗꯅ ꯃꯁꯥꯗꯨ ꯂꯣꯏꯔꯦ꯫ ꯃꯌꯥꯏꯗꯅꯤ ꯃꯥꯅ ꯆꯠꯂꯤꯗꯨ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯋꯥꯟꯊꯁꯟꯅꯔꯁꯤꯔꯅꯦ? ꯄꯨꯍꯟꯁꯤꯔ ꯈꯪꯗꯦ, ꯑꯩ ꯆꯠꯄ ꯉꯝꯗꯣꯏ ꯃꯥꯟꯗꯦ꯫ ꯖꯣꯅꯤꯅ ꯐꯠ ꯍꯥꯏꯔꯛꯏ, ꯖꯦꯝꯁ, ꯅꯪ ꯆꯐꯨꯗꯨ ꯂꯨꯝꯕ꯭ꯔꯣ? ꯖꯦꯝꯁꯇꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯃꯣꯏꯅ ꯄꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯝꯃꯦ ꯈꯔ꯫ ꯖꯣꯅꯤ ꯍꯦꯟꯔꯤꯗ ꯈꯨꯅꯤꯡꯅꯍꯜꯂꯤ꯫ ꯑꯃꯗꯨꯗꯤ ꯀꯤꯔꯒ ꯂꯩꯕꯒ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯩꯃꯥ ꯑꯩ ꯁꯤꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯄꯥꯈꯠꯅ ꯅꯤꯄꯥ ꯅꯤꯄꯥ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯅꯤ꯫ ꯖꯣꯅꯤꯗꯤ ꯍꯨꯔꯥꯟꯕꯗꯧꯅ ꯃꯈꯨꯠꯇꯨꯅ ꯆꯐꯨꯗꯨ ꯇꯞꯅ ꯂꯥꯝꯃꯛꯏ꯫ ꯖꯦꯝꯁꯅ ꯎꯊꯣꯛꯈꯤꯗꯅ ꯄꯥꯏꯅꯣ, ꯀꯩꯅꯣ ꯁꯤ ꯄꯥꯏꯔꯤꯗꯤ? ꯃꯁꯤ ꯅꯪꯅ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ꯫ ꯖꯣꯅꯤꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯩ ꯄꯥꯏꯕꯤꯒꯦ ꯇꯧꯕꯅꯦ, ꯅꯪꯅ ꯂꯨꯝꯃꯦ ꯍꯥꯏꯗꯨꯗ꯫ ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯄꯥꯏꯖꯔꯒꯦ꯫ ꯍꯦꯟꯔꯤ ꯇꯁꯦꯡꯅꯃꯛ ꯋꯥꯟꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯟꯅꯔꯤꯔ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯑꯃꯅ ꯃꯈꯣꯡ ꯃꯄꯥ ꯄꯥꯏꯔꯦ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯡ ꯃꯄꯥ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯡꯁꯤꯠ ꯀꯩꯑꯣꯏ ꯇꯧꯕ ꯈꯔ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯏꯃꯩ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯥ ꯅꯠꯇ꯭ꯔꯣ ꯅꯤꯄꯥ? ꯖꯦꯝꯁꯅ ꯅꯠꯇꯦ, ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯍꯧꯁꯦ ꯂꯥꯎ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯝꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯟꯔꯤꯅꯤ ꯍꯥꯏꯅ ꯊꯥꯡꯂꯒ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝꯕꯤ ꯃꯈꯣꯡꯒꯨꯝꯕ ꯎ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯖꯣꯅꯤꯅ ꯎꯔꯦ꯫ ꯖꯣꯅꯤ ꯉꯛꯅ ꯅꯤꯄꯥ, ꯍꯦꯟꯔꯤꯗꯤ? ꯑꯩꯈꯣꯏꯅ ꯊꯥꯡꯉꯤꯁꯤ ꯍꯦꯟꯔꯤ ꯅꯠꯇꯤꯌꯦ, ꯎꯌꯨꯡꯅꯤ꯫ ꯖꯦꯝꯁꯁꯨ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯛꯅ ꯍꯥ, ꯍꯦꯟꯔꯤꯗꯤ? ꯍꯦꯟꯔꯤ ꯀꯗꯥꯏ? ꯃꯈꯣꯏꯅ ꯊꯥꯡꯂꯛꯂꯤꯕꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯖꯦꯝꯁ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯒ ꯍꯦꯟꯔꯤ ꯂꯩꯔꯝꯗꯕꯒ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯦꯟꯔꯤ ꯊꯤꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯖꯦꯝꯁꯅ ꯅꯤꯄꯥ, ꯍꯦꯟꯔꯤ ꯐꯪꯅꯕ ꯊꯤꯁꯤ, ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯣ꯫ ꯖꯣꯅꯤꯅ ꯍꯣꯏ, ꯃꯗꯨ ꯉꯥꯎꯕꯗꯨꯅ ꯁꯥꯅ ꯑꯃꯨꯛ ꯆꯦꯟꯒꯖꯥꯠꯂꯥ? ꯃꯝꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯎꯁꯤ ꯑꯣꯏꯅ ꯊꯥꯡꯒꯠꯄ ꯑꯣꯏꯔꯝꯃꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯔꯤ ꯊꯥꯡꯒꯠꯄꯗꯤ ꯃꯥꯜꯂꯤꯗ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯦꯟꯔꯤ ꯊꯤꯕ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯒ ꯂꯝꯃꯨꯛ ꯁꯥꯡꯕ ꯕꯨꯠ ꯑꯣꯏ ꯁꯥ ꯑꯣꯏ ꯇꯧꯕ ꯑꯃꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯑꯣꯏꯃꯥ, ꯕꯨꯠ! ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯇꯣꯡꯁꯥꯡꯅ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯇꯥꯁꯤ ꯐꯥꯒꯦ ꯇꯧꯕ, ꯉꯁꯤꯗꯤ ꯅꯪ ꯆꯥꯕ ꯇꯥꯔꯦ꯫ ꯅꯁꯛ ꯑꯩꯒꯤ ꯊꯤꯔꯗꯅ ꯕꯨꯠꯇ ꯍꯦꯟꯅ ꯕꯨꯠꯊꯤꯅꯦ ꯅꯌꯥꯁꯤꯒ꯫ ꯍꯦꯟꯔꯤ ꯀꯤꯕ ꯀꯩꯒ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯇꯁꯦꯡꯅ ꯍꯥꯟꯅꯒꯤ ꯇꯣꯔꯣꯒ ꯇꯣꯡꯁꯥꯡꯒꯗꯩ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯁꯤꯅ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯔꯤ ꯍꯥꯟꯅꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯣꯏꯔꯝꯅꯤ ꯈꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯣꯔꯣ, ꯇꯣꯡꯁꯥꯡ, ꯅꯣꯏ ꯑꯅꯤ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯇꯣꯡꯁꯥꯡ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯔꯤꯗꯨ ꯈꯪꯊꯥ ꯊꯥꯗꯩ꯫ ꯋꯥꯡꯃꯟꯕꯗꯨꯗ ꯍꯦꯟꯔꯤꯗꯤ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯃꯊꯨꯟꯗꯨ ꯌꯩꯁꯤꯜꯂꯤ꯫ ꯑꯣꯏꯃꯥ, ꯁꯤꯔꯦ! ꯇꯣꯡꯁꯥꯡꯅ ꯍꯦ ꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯀꯃꯥꯏ ꯈꯪꯉꯤꯅꯣ? ꯇꯣꯔꯣꯅ ꯏꯇꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩ ꯃꯤꯡ ꯀꯧꯔꯛꯑꯦꯅ, ꯁꯤꯕꯨ ꯕꯨꯠ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯦꯟꯔꯤꯅ ꯇꯣꯔꯣ, ꯑꯩꯅꯦ, ꯍꯦꯟꯔꯤꯅꯦ, ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯅꯦ꯫ ꯇꯣꯡꯁꯥꯡꯗꯨ ꯇꯣꯔꯣꯗ ꯑꯣꯟꯁꯤꯜꯂꯒ ꯁꯝꯐꯥꯕꯤ, ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ? ꯇꯣꯔꯣꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯑꯩ ꯀꯣꯏꯗꯤꯌꯦ, ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ, ꯑꯁꯦꯡꯕ꯫ ꯍꯦꯟꯔꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯀꯥꯎꯔꯕꯣ? ꯇꯣꯡꯁꯥꯡ, ꯑꯩꯁꯦ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯑꯗꯨꯒ ꯇꯣꯔꯣ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯇꯣꯔꯣꯗꯨ ꯅꯨꯡꯁꯤꯕꯤꯒ ꯍꯥꯏꯔꯛꯄꯗꯨꯗ
mathanta ikaijau faurami tongsangsu best friend ga hairakpaduda makut asangpaduna Henry khadangduda tamna thangali thuya chau nasido thinu ai athiba mi ga tinade torosu masamgadu hairaga aisu athibaga koinade Henry du taseng kire adu mabu kanbina ba haiduna kapcharai toro tongsang no ebu kawgono ai Henry ne prithvi arthagine ai Henry ne tongsang na kare prithvi art torona ita asi arthagi lai jala ekhodi hena yangna paibro sibo tongsang na khangji ta prithvi ji memory card to kara ja laikra I am ta hapchilage yengisa nangdi minai nupinina khangaroi aidi maharani na planet kudimakki yengba yagani torona mata nang ingonda minai nupi hairaba tongsang na hema aibu haikrabo sorry ta ai memory card hapchilage yengge langanu se masinu pase chumbradu tongsang du seitek ama fiji dagi lauthoga nakongda thokyungchinki atia thaktangan thoiramba thajasu sakthebi amubi irang thangbi lechilna kalakpa amaga loinana khumjinkhre sabta thirawa jagatna vinungsit masu maya ehi hekatpa matagum ngarang nganglatuna sitpa hurai upal wapal kayadi torai bamung sida kirabra kaino masagadu hoikhap khaptuna chelagi matagum haibu humba hurai Henry mataw asida sumsum kiba hengalai tongsang mamitu isilaga laikre mikub amagi matungda mamitu satpang thorai henupa nangi full name to hairo Henry kaupa art lak ama lehui Henry kina Henry lamabam son of achou lamabam tongsang to amu mamit phat usili torodi ngasai magi nungsinaba nupani hairakputuda waga ngangjedre masam afhava matonsingdu jingdana ikaiwa khangli tongsangsu mamito amu phangthoraga hauna nokthorai Henry nang oida nang diam thirame kafai toino Henry tu harauna tongsang na ai khangabo khange aina memory maya mama copy tora abani torona ita kana oiramage asinu pasya tongsang na idema nawani nawa Henry tu mathanda monoi adu tongsang aina lerisi kadaidano ai gyan tadre pungo ngaure ai hanagi sak fajaba Henry gi mafamduda thinbi be yarodro tongsang noklambadagi mapi chajum tarai manapkadu oro taba makai kapkhre toro pakatna mata tongsang kaidoroki nangbo excuse me tongsang du makhon gadu noktharaga makhatana hairi Henry nangdi mata toroga noi college ke lambi duda harau konsinaraga romance to bada tatana ta aga sikre nana lady basa prithvi nate Jupiter ne nangi thawai do mafam sigi Henry da changkhibane sangsar sida ekhoi khudima sak chap manaba masin thingamdana lai English ta haragana parallel universe art gidi nang sikre nang hanba yara roye Henry ngakna ha aibu sikraba mafam sigi Henry di tongsangna mafam sigi Henry tusu tumbada mangakna raga sikre adubu amukta chapmanaba ani siba yadabanina lai mayam meeting tawragane prithvi art ki Henry do magi thawai du Jupiter gi Henry gi hakjangda hapjankhibane tanjatuda torona mata kayo nang haisibo aigasu sak chapmanaba mayam leibro mafam ataida tongsangna lai chabi nangdi prithvi art da mi oilerame sidadi nang but atum oire nungai bide toro kaplaga ha ai phumi oyeba ai prithvi art chaninge mata amta thinbiyo tongsangna ai phok chatpa ga moi bema ai khoi damsa do yam uninge ai di loina khange memory card ta hapchilakpadagi ai hap yam ka torona nangdi bhut mayamgi maharani aphabinina loina yengba yarene ado nangna maharani oiresu
ꯑꯩꯗꯤ ꯍꯦꯔꯣꯏꯟꯅꯤꯀꯣ ꯈꯪꯖꯤꯜꯂꯨ ꯇꯣꯡꯁꯥꯡꯅ ꯀꯔꯤ ꯉꯁꯥꯏꯗꯨꯗ ꯑꯣꯜꯂꯒ ꯊꯥꯒꯦ ꯑꯩꯅꯤ ꯍꯦꯔꯣꯏꯟꯁꯦ ꯑꯅꯤꯗꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯈꯟꯅ ꯈꯜꯂꯛꯂꯝꯃꯤ ꯍꯦꯟꯔꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯗꯨ ꯑꯅꯤꯗꯨ ꯐꯨꯅꯔꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯎꯔꯛꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯣꯡꯁꯥꯡ ꯑꯩꯕꯨ ꯖꯦꯝꯁ ꯌꯨꯝꯗ ꯊꯤꯜꯂꯨ ꯅꯣꯏ ꯗꯝꯆꯥꯗꯨ ꯁꯤꯗꯁꯨ ꯂꯩꯕꯅꯤ ꯑꯩ ꯎꯅꯍꯟꯒꯦ ꯇꯣꯡꯁꯥꯡꯗꯨ ꯍꯦꯟꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥ ꯀꯔꯤ ꯗꯝꯆꯥꯕꯨ ꯁꯤꯗ ꯂꯩꯌꯦꯕ ꯑꯣ ꯃꯥꯏ ꯒꯣꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯤ ꯇꯣꯔꯣꯅ ꯇꯣꯡꯁꯥꯡ ꯃꯗꯨ ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯗꯥꯏ ꯑꯩ ꯄꯣꯒꯦ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯣꯝꯗ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯍꯦꯟꯔꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒ ꯑꯣꯏꯔꯛꯄꯅꯦ ꯃꯕꯣꯛꯈꯣꯏꯗ ꯍꯥꯏꯔꯒ ꯊꯤꯍꯜꯂꯒꯦ ꯈꯟꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯇꯨꯡꯗꯒꯤ ꯍꯦꯟꯔꯤꯅ ꯇꯞꯅ ꯏꯁꯥꯅ ꯇꯥꯟꯅꯔꯛꯏ ꯆꯦꯜꯂꯣ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯖꯦꯝꯁꯅ ꯅꯤꯄꯥ ꯅꯪ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯉꯁꯥꯏꯗꯒꯤ ꯍꯦꯟꯔꯤꯅ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯒ ꯂꯩꯔꯝꯃꯤ ꯖꯣꯅꯤꯅ ꯊꯨꯌꯥꯁꯣ ꯅꯪ ꯅꯆꯤꯟꯗꯨ ꯊꯤꯅꯨꯅꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯝꯃꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯖꯣꯅꯤꯅ ꯁꯥꯔꯣ ꯅꯤꯄꯥ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒꯗꯤ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯖꯣꯅꯤꯗꯤ ꯅꯥꯀꯣꯡ ꯊꯥꯡꯒꯠꯂꯒ ꯂꯩꯍꯧꯔꯤ ꯁꯥ ꯐꯥꯁꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯣꯏ ꯆꯦꯜꯂꯤꯗꯣ ꯑꯅꯤꯗꯨꯅ ꯖꯣꯅꯤꯕꯨ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯖꯦꯝꯁꯅ ꯃꯩꯁꯤ ꯑꯣ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯛꯑꯒ ꯃꯩꯗꯨ ꯑꯣꯛꯏ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯄꯤ ꯎꯞꯄꯒ ꯂꯩꯔꯨꯕꯅꯤ ꯉꯁꯥꯏꯗꯒꯤ ꯖꯣꯅꯤꯗꯤ ꯍꯦꯟꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯂꯋꯥꯏ ꯃꯄꯥꯗ ꯃꯩꯅ ꯋꯥꯏꯔꯨꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯖꯣꯅꯤꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯁꯟ ꯍꯨꯔꯥꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯏꯕꯣ ꯁꯛꯇꯥꯅꯦꯅ ꯐꯤꯕꯝꯅꯦꯅ ꯁꯝꯗꯨꯒ ꯌꯥꯝ ꯆꯥꯅꯔꯤꯌꯦ ꯀꯅꯥꯅ ꯀꯛꯄꯤꯔꯤꯅꯣ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯅꯐꯤ ꯅꯔꯣꯟꯗꯨ ꯄꯥꯏꯔꯒ ꯆꯦꯟꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯍꯦꯟꯔꯤ ꯅꯠꯇ꯭ꯔꯦ ꯖꯣꯅꯤꯗꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯦꯟꯔꯤ ꯑꯩꯉꯣꯟꯗ ꯁꯥꯞꯀ ꯁꯣꯟꯖꯤꯜꯂꯛꯏꯗꯨꯅ ꯍꯦꯟꯔꯤꯅ ꯀꯔꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯁꯥꯞ ꯁꯣꯟꯗꯣꯏꯕ ꯍꯥ ꯑꯗꯨꯝꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯖꯦꯝꯁꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯇꯜꯂꯦꯍꯦ ꯁꯣꯝꯗꯅ ꯇꯣꯡꯁꯥꯡ ꯁꯥꯎꯅ ꯗꯝꯆꯥ ꯎꯅꯍꯟꯅꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯈꯪꯒꯅꯤꯗꯅ ꯅꯪ ꯇꯣꯔꯣꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯠꯂꯣ ꯍꯥꯏꯗ꯭ꯔꯥ ꯇꯣꯡꯁꯥꯡꯅ ꯅꯪꯒꯣ ꯍꯟꯅꯤ ꯍꯥꯏꯕꯗꯨꯗ ꯊꯥꯕꯤꯕꯅꯤ ꯏꯕꯦꯝꯃ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯊꯨꯌꯥꯆꯧꯗꯣ